अहानबदा मरुओइबा पाव अखोइगी मांगदा तारगा लेरिबा समस्या मयाम सेंटर अमदी स्टेट गवर्नमेंट पुन्ना चटमिनरगा लोइसिनगदबनी हाइना चीफ मिनिस्टर एन बिरेना फोंदोक्रे हौजिक मणिपुर गवर्नमेंट की लोइसंग सिंगदा सेंजा थुमजा की थबक असी चादा यांखै फाउबा चथरे मसीगी खुदम चांगदम सिंह महाकना पुथोकपा ngamgani हाइना एमएलए के मेघचंद्रना हाइख्रे अमदी भोट कारबसु चही मंगा की टर्म सुदना लमखांगदा डिस्क्वालीफाइड तौखिबा सिना तौनिंगबा थबक कया तौबा ngamkhide अंड्रो केंद्र मियाम के थबक कया माई पाकना पांगथोकबा ngamnanaba मियामना मतेंग पांगबिदुना मिखलदा माई पाकहनबियो हाइना टीए श्याम कुमारना हाइख्रे पोनी टीवी की नुमिदांग की पाव मीटिंग ताबिरिबा सिंहबु बिद्यासना तराम नोकचरी हौजिक पाव संदोकना पिजरी अखोई की मांगदा तारगा लेरिबा समस्या मयाम सेंटर अमदी स्टेट गवर्नमेंट पुन्ना चटमिनरगा लोइसिनगदबनी हाइना चीफ मिनिस्टर एन बिरेना फोंदोक्रे लुवांग संगमदा लैबा मसागी युमदा मिखलगे फेराल चिंखटपगे ngasi पांगथोकबा थौरमदा चीफ मिनिस्टर एन बिरेना मखाताना हाइखे राज्यदा थोकबा समस्या सिंह केंद्र सरकार दा यौहनबा हाइबसी लुचिंगबा सिंगी दायित्वनी दायित्व असिबु मपुंगफाना पांगथोकलमदबदगे हानदे स्टेट अमसुंग सेंटर गा इराप लापनादुना समस्या कया लोइसिंदना तंगदु लैतादना स्टेट अमा ओइरमी चीफ मिनिस्टर ना हाइखे प्राइम मिनिस्टर मोदी ना लुचिंगबा सरकार असी लाकपदगे स्टेट असिदा समस्या कया कोकले होम मिनिस्टर अमित शाह ना पार्लियामेंटा मणिपुर दा इनर लाइन परमिट चथनबा पुथोखिबदुना हौजिक चटनबा हौखिबसी अखोइना कांगमदरोइदबा अमने यूनियन मिनिस्टर किरेन रिजिजू असम के चीफ मिनिस्टर हेमंत बिस्वा शर्मा एमपी लेसेंबा सनाजाउबा बीजेपी इलेक्शन इंचार्ज मणिपुर संबित पत्र याउना पांगथोखिबा थौरम अदुदा मिनिस्टर ऑफ स्टेट for Ministry of Education and Ministry of External Affairs R.K. Ranjan Nasu Chief Minister की vote खुमखे सुमांदा तौनद्री दुनी बीजेपी द संगसी संगोइसी अदु तौसी अदा तौसी फई फते so many things अदुबो इशोरना लुसिंग बिदना the wrong popuna the margin na the parking bana the govind ji ne thousand bir kan da koi mamai sumbir me heta hangan da tambal sapkani aiba madugi message du galoina na agi amaiba mai bi amka sanjin mana matam du pi ki ba magi life out do हमने उस समय जब 1998 99 2000 उस समय हम लोग सपना देखता था कि एक दिन मणिपुर में मणिपुर असी मखल मखा कयागी लम सिंगदा हैथोई सिंथोइबगे गुनचेनबा लमदम अमनि हाइना यूनियन मिनिस्टर किरेन रिजिजूना फोंदोक्रे इम्फाल गे लुवांग संगमदा चीफ मिनिस्टर एन बिरेन गे मिखलगे फिराल चिंखटपगे ngasi पांगथोखिबा थौरमदा सरुक यारदुना यूनियन मिनिस्टर किरेन रिजिजूना हाइखे मणिपुरना सना खोटनबा कला संस्कृति अमदे महै मसिंग नचिंगबा लम कयादा मकोक तादुना लाई पुनमक असिबो मुन्ना खंगबा सरकार अमा लैबा हाइबसिसु दरकार ताई महाकना हाइखे चही मंगा की ममांगदा मणिपुरदा खोंगचट कयादा लाखे मदुदा स्टेट असिदा कांगलुप मसेल मरक्ता नुंसिनदबा चिंगतम तोंगान बगे मवोंग अमदे बन ब्लॉकेट न चिंगबा कया तौदुना लैरमी अदुबो हौजिक्ति मदु उद्रे मणिपुर शांति हंजिनबदा नतना चौखटपगी लमजेलदा मांगलोमदा खुमांग चौक्सिना चंगसिनबा स्टेट अमा ओइरे हाइखे हमने उस समय जब 1998 99 2000 उस समय हम लोग सपना देखता था कि एक दिन मणिपुर में अच्छा मुख्यमंत्री मिलेगा, मणिपुर को अच्छा गवर्नमेंट मिलेगा, अच्छा पार्टी को मणिपुर में शासन चलाने का मौका मिलेगा। यह हमारा सपना था, क्योंकि उस समय मणिपुर बिखरा हुआ था, मणिपुर डिवाइडेड था, मणिपुर के अंदर में बहुत सा समस्याएं थी। मणिपुर के लोग एक्स्ट्रा ऑर्डिनरी टैलेंटेड हैं,
मैं तो ये हर जगह में कहता हूँ, दिल्ली में पार्लियामेंट में भी कहीं भी मुझे जाने का मौका मिलता है, मैं कहता था मणिपुर इज वन ऑफ द मोस्ट ब्लेस्ड स्टेट इन द कंट्री। हौखिबा चही मंगा असिदा बीजेपी ना लुचिंगबा लेंगाक असिना मणिपुर मियाम की दमक करी चौखत थौरांग पुरखरबगे स्टेट असिदा लेरिबा लोइसंग सिंह असिदा चादा यांखै फावबा सेंजा थुमदा तौबगे चटनबी लेबसी मणिपुर खक नतना इंडिया के अतै स्टेट लेरमलोय तारानिथोय सुबा मणिपुर लेजिस्लेटिव असेंबली मिखलदा कांग्रेस की लेंगाक अमुक हलकने कांग्रेस ना मणिपुर की लमखै गिदमकता लेपली हाइना एमएलए कैसाम मेघचंद्रना फोंदोरकली तारानिथोय सुबा मणिपुर लेजिस्लेटिव असेंबली मिखलगे अनिसुबा तांकक के मिरेप सिंगे ngase स्क्रूटिनी फांगथोखरबा मतुंगदा डीसी कॉम्प्लेक्स थौबालदा पाउमी सिंगा वांगांगलदुना 32 वांगखेम एसी गे सिटिंग एमएलए कैसाम मेघचंद्रन हाई वांगखेम एसी गी ओइना यामना इंगना चिकना मिरेप निपान गे स्क्रूटिनी पांगथोखरे हौखिबा चही सिंगदा वांगखेम एसी गे पोलिंग 39 दा चप मानबा मिटिंग दा मियाम गे इहुल खंगना अपाम्बा सिंह याइफा थौरांग सिंह अमदे चौखत थौरांग कया पाइखतुना लाखली मदुना मरम ओइरगा एसी असिगे चौखत थौरांग पामजबा मियामना नुंगसिबिदुना हंदके मिखल असिदसु महागना सोइदना माइ पाक्तुना हेना मियाम गे थबक तौबा ngamlagani हाइखे बीजेपी ना लुचिंगबा एन बिरेन गी लेंगाक असिना स्टेट असिदा हौखिबा चही मंगा रोम असिदा करी अहोंगबा पुरखरबगे मियाम गे चौखत थौरांगदा करी करी पाइखतखरबगे हाइना महागना हंखे स्टेट असिदा लेरिबा लोइसंग सिंह असिगे मकोक थोंगबा ऑफिशियल सिंगना अंगकबा फंगना सेंजा सुमजा तौबदा नतना लमजेन तानादुना लेबना मियाम गी याइफा थौरांगी थबक सिंह अमता पाइखतपा ngamdana लेरे हौजिक लोइसंग अमदा सेंजा थुमजागी थबक असि चादा यांखै फावब तौरे मसिगु खुदम चांगदम सिंह महागना पुथोकबा ngamgani हाइखे गो टू हिल्स चिंगदा चटलु हाइना पंगलावदा लाउरगा मतम हेलबा एडीसी के मिखल फावबा पांगथोकबा ngamdre मसिदसु नतना पंचायत के अमसुंग म्युनिसिपल के मिखल सिंहसु पांगथोकबा ngamdana लेरे मसिना थादरकबा सेनफम सिंह मखोय मसेल फुरिखाउदा हपचेनदुना लेरिबा असिना सेंजा थुमजा तौरे हाइबगे अचौबा खुदमने चादा यांखै ककलगा सेनफम सिंह थादोकबा हाइबसी मणिपुर की करंबा लेंगाकी मतमदा तौबा यावखिबगे मणिपुर नतना इंडिया की करंबा स्टेट सिंगदा असिगुंबा तौबा यावगे हाइना एमएलए मेघचंद्रना मराल सिखे बीजेपी ना लुचिंगबा लेंगाक असिना इम्फाल सिटी दा फुटपाथ ओवरब्रिज मरी मंगा साबा कैथेल खरा साबा नतना मियाम की करी सेमगत सागत खरबगे इम्फाल स्मार्ट सिटी हाइबदु कांग्रेस की मतमदा पाइखतपा हौरमलबा ngaktane इमा कैथेल सिंह लंबी थोंग सिंह असेंबली हॉल सेक्रेटेरिएट डिस्ट्रिक्ट सिंह गे मिनी सेक्रेटेरिएट सिंह मई इसिंग कांग्रेस ना सेमलंबा ngaktane कांग्रेस की मतमदा कंगला मियामदा खुचनरम बदो असुक कुइरबा मतम असिदा बीजेपी की लेंगाक असिना करी अहोंगबा पुरखरबगे चही अमदा मियोय लाख अमगा मखाई लेंगाकना थबक पीगनी हाइखिबा विजन डॉक्यूमेंट अदु कदाइदा चटखरबगे हाइना महागना हंखे ngasi फावबा मियोय लाख अमा हेनबा थबक पीबदी लाइरदना आईआरबी बटालियन अमगे रिक्रूटमेंट की रिजल्ट हाइदोकपा ngamdana लेरिबा असिदा मोरल ग्राउंडा फम सिंह थादोकफम थोकपने स्टेट अमदी सेंटर दा बीजेपी की लेंगाक लेरे मियामदा याइफा बा ओइगनी खनरंबा सिंह अदु ngasiगी मियामना अमता फंगबा ngamhandabana डबल इंजिन की लेंगाकनी हाइजरिबा असि थाव यावद्रबा इंजिन नि हाइखे नोंपोक थोंग हांगबा हाइरगा कंगलागी नोंपोक थोंग हांगबदा थाइनदगी लेजरमलबा थोंग अदु साबदु नते नोंपोक थोंग हांगबा हाइबदी कासोंग खुलेन लाइन दगे म्यांमारगा फाउनबा अमदी एशियन हाईवे फाउरगा म्यांमारगा समनदुना एशियागी लेबाक कयागा समनदुना लमदम असिगे नहा कया मियोय कयागी हिंगनबगी लंबी पीबा अमदी स्टेट असिगे सेनमेंटलोन फगदहननबा होनबा अदुनी हाइरिबा लंबी सिंह असिसु एशियन डेवलपमेंट बैंक एडीबी दगे सेंथंग तानदुना कांग्रेस ना सेमगतबा हौरमलबा ngaktane अदुना तुंगदा हौरकलिबा नहा सिंह असिगी आशा असि कांग्रेस नतना अतै लेते बीजेपी दा आशा थमलुनु मंगलाक नरगा तोकनी लॉस एंड ऑर्डर गे ममांगदा एमएलए मेघचंद्रना हाई हाना कांग्रेस की मतमदा स्टेट असिदा मिहात मिपुन मिफा
mipun kaya chatharambani adubu BJP na luchingba laingak asi lakpadagi state asige miyam ingchikna nungaina leiba ngamle mifa mipun mihat chathadre haina panglaw lawre aduga CM masa yauba program da masana football sanaba yauba playground adudagi atwan abonmai bu faraga pukhraga lambida nungdangna thomlaga hatok pikhiba aduga miwai kaya imungda nongmaina namlaga hatkiba kaya sing aduda chenaba singdi ngasi fauba faduna karige chairak pidabano haike state asigi international ngamkhai lamkhai oiraba Indo Myanmar border paringda lairiba border pillar sing nongmagi Myanmar na hongdok hongjin tawduna Manipur manunglomda yungsalakpa Hongjallakpa matamda karigi BJP na luchingba laingak asina wahai ama fauba hydribano amadi thabak laukhatribano adumakpu Congress nadi Manipur ge ngamkhai lamkhai gi damak faigak faina lepli lakadawriba mikhal asida Congress ki laingak amuk hanna laklagani state asigi miyam gi damak chawkhat thorang sing hena pangthokba ngamnanaba miyamna Congress ta vote pibiu haina MLA Megachandrana miyamda appeal tawkhe that too in the heart of the town municipality area adagi remote area da natte where high security zone asugumba security zone jing se sida manufacturing sector se no mukang da karor chamagi karor chamga gi phari sing se is the gifts of the BJP government in Manipur aduna ngasidi parja sing se warakpin upai leitab hingdabi gelan famta jenda changera hawai chagera adagi masi hingdabi yaraktabani haina tawra ising se masini BJP gi khudon se ngasidi hoi somda akhoi gi Congress palingai da semamba asigi Myanmar thida akhoi hangdom se that is nongpok thong kangla du da Muslim area khara ta khaina ba thongam sabado ningthona tharamde ningthona saramde ningthau su matam sa ngami kino ningthona kangla gi hata solom da chalaga hata gi Muslim area khara ta khaina ba semado madu nongpok thong hang kokti lan Marak asida Lilong Kendragi MLA Y Antas Khana Mikhal Thengnaba nomination file tawda ain gi wangmada fake document sizinaduna miyamda namthak tawba laibak thibani mahaki mathakta ain gi mateng lauduna nomination reject tawnanaba honaragani haina lakadawriba Mikhalda Lilong Kendrada independent mirep oiriba MD Irsad Hussaina Fongdokre wafamasi ngasi DC Thaubalda scrutiny loiraga thoklakpada MD Irsad Hussaina Paumi Singda Fongdokhibani Irsad Hussaina hai MLA Y Antas Khana BJP gi mirep oina form ani submission tawbani adubu animakta form 26 ki page number 14 amadi page number 16 da malemda leitaba lam maming amade school maming sizinaduna kumja lising aniga tarukta class 12 pass tawrakpani haina miyamda chauna namthak tawri hairiba Coral Tour Chennai hairiba lam maming asi malemda leite loinana Evnegar Matrix Higher Secondary School hairiba asisu malemda leitaba school amani masigi mathakta karamba stream da tawbano haibasu pande maram asina Lilong Kendra gi miyamna namthak tawduna mingchat thihananaba honariba Y Antas Khan MLA oibagi hak leite mahakna karigumba mikhal asida mai paklabasu ain gi matung ina reject tawba haibasi soidrabani maram asina Lilong praja miyamna Kendra asige mingchat thigadaba asidagi kanminna hausi hainasu MD Irsad Hussaina miyam gi pukning chingchilakhe amaromda MLA Y Antas Khana Paumi Singda haike mahakki mathakta sirakliba maral asi chatnaba yaroidaba yumfam yaudaba aranbani mahakna nomination file tawbada aranba yaukide asigubba yumfam yaudaba aranba asi pukhatuna yatnaba asi tawhaningdabani haike mahakna makhata na hai JDU gi mirep oiriba ex MLA Mohammad Abdul Nazirna kumza listing ani tarani thoige mikhaldagi hauraga ngasi faubada mahakki nomination form da mahakki chahi asi amata manahandaba asi miyamna chauna namthak tawbata natana aingi wangmadane mahak MLA oibada matik chade masigi damakta aingi mateng lauragani haike nakal amaromda independent mirate Abdul Mananna Fongdorakpada
ex MLA Mohammad Abdul Nazirna nomination file tawbada kumja lisingani tara taret ki mikhalbana mahaki chahi asi kuntra mapan lisingani kungi by election dana nifuni thoi aduga handakna chahi nifuni pan haina namthak tawri karamna chahi ama makhai asida chahi taruk hengal libano masigi matangda aingi mateng lawgani haikhe Andro Kendra Hanagi Minister Amasung BJP gi Mirep Thongnazam Sam Kumar gi ngasi ngarian chingkhongda leiba mahaki yumda firal chingkhatpagi thoram ama pangthokre ngasi gi firal chingkhatpagi thoram aduda BJP Assam Pradesh ki General Secretary Fanindranath Sharma Chief Minister N Biren Rajya Sabha gi MP Maharaja Laisem Basana Jauba BJP Imphal East District ki President N Nimbas BJYM gi President Manohar Mayum Bare Sharma amade BJP gi makok thongba luchingba kayana sarugya khe thauram aduga mari leinana Thongnazam Syam Kumar na haikhe Kendra asi amuktang punglang lahange khanduna miyam gi mirep oina thoklakpani tasengna hairabada vote karabasu chahi manga gi term fawba sudana lamakhangda MLA ohen khidabana disqualify tawkiba asina tawningba kaya tawbangam khide Maramasina handakti Andro Kendra gi miyam gi yaifanaba thabak kaya mai pakna pangthokpa ngamnanaba miyamna mating pangbiduna mai pakhanbiyo haina phongdokhe Pangthokadawriba Taranithoi Suba Manipur Legislative Assembly da 40 Jiribam Assembly Constituency asige BJP gi candidate oiriba N Budachandrabu Jiribam NPF na saugatle haina ngasi Bidyanagar da laiba Jiribam NPF ki President Pausing Kamai ke yumda pangthokpa thauram amada lauthokre NPF ki Secretary oiriba Thongan Golmai na haike Jiribam asi Santi oiba district ama ohenning badage BJP gi candidate support tawbani Jiribam gi mafam kayada lambi thong matik chadana lairiba asi BJP na karigumba vote karagadi sembirakani haibagi asat lei maram asina BJP da support tawjabani BJP na mai paklabadi Jiribam asi chaukhatpa amadi santi purakani haibagi thajaba leijai Jiribam da lairiba chingmi tami pungnamakna amata oina punna chatminasi BJP gi candidate oiriba N Budachandra su vote kaba oirasanu haike NPF ki President oiriba Pausing Kamai na haike Jiribam District NPF na BJP ki candidate N Budachandra da ngasidagi sagwachare Jiribam da santi lakani haibagi thajabalai mahakna Jiribam asi semgat sagat pirakani haibagi thajaba thamlaga mahakpu saugatpani haina phongdokhe Thauramadu da NPF ki hanagi candidate Matthew Kamai NPF Jiribam ge Vice President Pulala Waifei NPF ki member Pulalboy amadi Gina Mar su sarugya khe Fazana laiba district ama oiningi adu asi akoi Manipur sida maruaina Jiribam sida chingmi tammi se unity lainana miam hingnabagi lambi se akoi NPF Jiribam na asi lambi se semningai akoi BJP candidate ko support tobuni ma karaga akoi BJP candidate se election se karaga akoi gi Jiribam da santi aduga development purakani haibse akoi thajabalai aduge maram oina akoi lakadaba election sida akoi gi BJP candidate Jiri Buddha Chandra bu support tawgani haibagi decisions lawgani akoi se akoi na angamba NPF traptigi angamba su mateng pangani aduga asigi election khata mateng pangmanatana
असीगे डिसीजन से स्टेट NPF मणिपुर स्टेट यूनिट के प्रेसिडेंट गा मोगी टीम गा लोइनना लौबनिना मोइसु असीगे डिसीजन से खंगबनी मोगी डायरेक्शन सु लइए असीगे हुजिकते असीगे इलेक्शन दि बीजेपी कैंडिडेट सपोर्ट तो हाइना वखालोंदा अखोई पीसफुली डेवलपमेंट prosperity haiba asi porakani haibe wakaलोंदा अखोई सवन्नबनी अदुना माना काबो कारबदी अखोई NPF जिरी डिस्ट्रिक्ट नासु अदुगा अखोई NPF कैंडिडेट मणिपुर के कारकपा मयाम दसु अखोइना हाइनिंगबदी माबु मिनिस्टर पीदबियादे हाइबे अखोई डिमांड अमा कन्ना अखोई गी खलाव ओइना अदसु थमजरी अदुना माना काबो मतमदा अखोई जिरी सि फजन सेमगत सागतकनी हाइबे वखालोंदा अखोई मयाम सिंगसिन मिनारगा सि माबु सगतकनी हाइबे डिक्लेरेशन से ngasi अखोई तौजबनी हाइना अखोई प्रेस की ममांगदा पुंगुकजाबनी बिष्णुपुर डिस्ट्रिक्ट की मोइरांग एसी की मनुंग चन्ना लैबा क्वाक्ता दंगरंग हिजाब का मरी लेनना चटखिबा मियाम की रैली अदुगा मरी लेनना क्वाक्ता वार्ड नंबर 1 दा पाउगी मेफम अमा ngarang पांगथोखरे सोशल वर्कर हबीबुर माइबना पाउमी सिंगदा हाइखे मदुदे हिजाब की मतंगदा पुकनिंग यामना थौगले अदुबो चटखिबा रैली अदु राजनीति की ओइबा मानबा थवोंग अमा ओइना उने अमरोमदा मरम अदुना प्रोटेस्ट अदु मियामना कंडेम तवे महाकना मखा ताना हाइखे मदुदे खोंजंग अदु क्वाक्ता गे मियोय खरना अतोपा मफमदगी लाकपा मियोय कांगबु अमगा मानरगा चथखिबा थबकनी क्वाक्ता गी क्लब अमसुंग ऑर्गेनाइजेशन अमता तानबा नत्रगा खंगहनखिबा लेते हाइना हबीबुर माइबना मखा ताना हाइखे फेब्रुवारी की तांग तरा को हुमदोइदा हिसाब की मतंग दा चलिबा रिले असि अखोई हौजी हौजी चलिबा रिले हिसाब सिगी ओइबददि अखोई कोक्तादा लेरिबा प्रजा सिंगना सवली तौगमचुंग चलिबा रिले असि अखोई पॉलिटिकलाइज तौबा माले मरम मदुना अखोई हाइरिबा पॉलिटिकलाइज तौबना मरम ओइरगा अखोई कोक्तादा लेरिबा प्रजा सिंगना रिले असिबो अखोई कंडेम तौवे थोंजू केंद्र की मिहुत अमदी थंगैबन केंद्र की बीजेपी की मेरेप का मानरगा केंद्र असिगे चौखत थौरांग पाखतपदा अपनबा पीदुना लाकली हाइना खुमुकचंग जॉयकिसनना फोंदोखरे ngasi thangmaiban kendra gi janata dal united ke merep oiriba khumukcham joykisan ge firal chingkhatpagi thoram mahake khoyathong da leiba yumda pangthokhe joykisan bu saugatpa thangmaiban kendra gi miyamna athenpot kaduna firal chingkhatpagi thoram aduda saruk yakhe फिराल चिंखटपगी थौरम अदु लोइरबा मतुंग नागामपाल कांगजाबी दा लैबा कम्युनिटी हॉल दा मियामगी ओइबा मिफम अमसो पांगथोखे मिफम अदुदा खुमुकचम जॉयकिसना मतम लेरिंगै मियामगी करिगुंबा थबक अमता तौद्रगा इलेक्शन मयादा थंगमैबन केंद्र मियामबु सेलना लैगनी खलिबा बीजेपी की मेरेप माइतीबा पिरसी हाइखे कोई कैंडिडेट ना मतलब कोई ने तुम बकोलु मैम से हम थम की से थमे मतलब उस पॉइंट में कर नहीं से इलेक्शन सीधा आईएम ले रहे बीजेपी की ले रहे कांग्रेस की इनाम मतलब जो मा इलेक्शन से तब हम ने मत वो तो मासु तो मागी के पास ले दिन कंटेंट बोर्ड हम लोग मतलब इशू ने तब जनी माई ले जरे आई ने फाइल ना पॉइंट नहीं आई ने इलेक्शन फाइल प्रॉब्लम जो मुझे ना कैंडिडेट से ना वोट खोम दबा मागी पार्टी यो ने सु खोम दबा मी अमा खने खोम बीजेपी के कैंडिडेट से अखोई की थोंजू की मिनिस्टर की मिंगो नु वोट खोम है अखोई ना एनी अखोई की वर्कर से ना मोई की वर्कर संगे बा विश्वजी नंदा उन से विश्वजी नंदा उन से आई की वर्कर से ना बहुत सी जो तीन ने बेर विश्वजी ने ले लिया ओके मासे पार्टी की लीडर हमने हायर से अनुदान करेगी सी मिनिस्टर को से हाई लो प्रेसिडेंट साडा को से हाई के नो लैटोन सरू पांडे मतागुम लैबाक असिगे पुवारिगा सागोनदुना लाकलबा इंडियन नेशनल कांग्रेस पार्टी बु लुप तौरे हाइना
Karemnaba matik nate BJP party ki leiriba senior leader ayamba Congress tagi hokibana ayambani haibada haimanba thokloi haina thangmaiban ACda INC gi mirep oiba hizam Nutan Chandrana fongdokre wafam asi thangmaiban thingel lekai da leiba mahak masagi mayumda paumi singa unaduna fongdokhibani Makhatana mahakna fongdokhibada kuina chanainana leiraba matung ngasi amuk hana kendra asida block congress committee block youth congress committee amadi mahila block congress committee nauna hingat handuna semgatle kanglon chumna ideology ngakna chatliba political party asibu oizabathiba mioi kharana lana uhananaba hotnaba laibakthi bani amaromda BJP party na laibak amadi lamdam asige fidam ningai oiba kari thabak thoram pangthokhrabage pochai gi mamal hengat handuna miyamda awaba piba natana congress ki matamda paikhat lamba thabak thoram singna manal launaba honabada natana ahenba thoina leite masida natana lamdam asige BJP lengak na ngasi fauba urban local body gi mikhal matam chana pangthoktana thambat laibak thibani loinana kendra asida makhatana INC ge mapangal hengat hananaba sebadal lever cell enswina chingbasingsu hangdokhini amadi kendra asida chawkhat khongthang puraknanaba leptana miyamgi thaudang laukhini tunggi mirol gidamak miyamna achumba mihut khanbiwa haina makhata khe assembly complex sar khil sunu haidu ngaro silu simangamo parjana ne nabiyo ngasi adungulaba ngasi ayarbi hadu pangamo isau yam esbar roina ngasi adungulaba tabo congress matam tadi kidawi class 10 pass to bagi loan pi sini biu congress matam tadi kidawi lupa la pi 275 na state india state central share adu 25% state share pi roi sablo na pudi la ma khai sibu pi ba saloi di adu nalam gi du letin gi lupa lisin tau du ka ba fast pace ka sigi ka ti ai waro manipuri simi tami kai na ba yaroi ngasi manipur si mini india ni thamoi sena lon gi matang na khangde amana khangde thengna gi bo pham se congress ka mi nga ta ni adum loi ima sing dai ru ba ima sing adum lo sa saksan kaya adu inji sinau sing ya pula thengna gi ba ta ni Mikhalgi matam numit tara marini da ngaisilakpana maram oiraga Bisnupur district asu mirep singna firal chingkhatpage thauram pangthoknari Bisnupur kendra da BJP gi mirep ex MLA Govindas Konthauzam gi firal chingkhatpage thauram masagi yum ningthokong da pangthokre firal chingkhatpa loiraba tungda kendra asige mafam kaya gi athen pot puduna vote ki yaifa thongni ba lakhiba miyambu taramna oktuna Mifama maso pangthokhe Thauramadu BJP Bisnupur District ki President RK Bimola Jila Parishad Member Singh Loinana Councillor Singh ex-Councillor Singh Pradhan Singh Laikai ge Luchingba Singh amadi hanagi BJP ki merep kayasu sarugya khe District Srimati Thoksom Sangeeta Devi Charles Landi lo kata kaya ada ayah mayu na dulu laki ni ada bunga sini ayat thamoi na pangzaba ayat bidling ayat isu ayah nak pandai ayat tu masasari ayat lagi RSS ta yang bidling ayat mangga ni simbol bola sina ayah tu sambil ayat yohan birakuna ayat munda ikhil lama ekoi legaki boiba lesenis sama boiba waktu lom pokan biram ba adogi makata ba lambi adu naunam ayana sesabani hadul lawjar ayaka ayana ayi masih kungam di panda sambidana bapa masih yang birakongam jadraba ayi prajasinga ayi sinau singa ayi isi singa ayi odala idu halaman singa maiki konga ayana asimagan ayana kamjali Paugi Marathana Denba Bregama Karigumba dom yumda laiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amadi doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda latuna
hida kapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience leraba doctor amadi nursing laktuna mating pangzari akupa marol gi damak Medillion gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medillion app download tawna booking tawi Break ki matungda makha taba pau pizari ya school kendra gi NPP gi mirep oiriba huidrom Bikramjit ke firal chingkhat page thauram ngasi mahaki wangkhai thangjam lekai da leiba yumda pangthokre thauram aduda Bikramjit pu saugatpa mioi kayana saruk yakhe amade ward singdage athenpot kaya puraktuna mahakpu ikai khumna ba utke thauram gi makha chatharakpa oina Huidrom Bikramjit na haike mahakna rajniti da yaurakliba asi tungi lambi yenglaga yaurakpani mahak masamake oinade hena nungaina leiba yarabani adubo ya school kendra da natana Manipur miyam gi seba tawningbagi damak mahakna vote leptuna rajniti yaurakhibani haike mahakna mikhala sida sungsoi soidana mai pakane amade miyam gi seba tawgani haike Mahakna makata na hai rajniti tauba haibasi yamna luba khongthangni power paiba mioi amana mi amabu semgatpa thugaiba ngami maram aduna rajniti wala amana wakhal ningtizana khanthaduna thabak taugadabani haike paliba sarkar asina tolop phauba ningtizana piba ngamdringai scheme kaya hodokliba asi masa mathanta mutlagani Masigi mahut government amana tauba yaba tauduna central loan scheme sing lauthaduna state asige sel thunge fibam fagananaba honagadabani haike Ngasi patsoi esida lakadoriba Manipur Assembly Mikhalda BJP gi mirep oiriba sapam kunjakisor keba singge firal chingkhatpage thauramama mahake sagol bantera sapam leirakta leiba yumda pangthokre thauramadu Union Minister Kiren Rijiju Manipur gi Chief Minister N Biren Manipur BJP gi President A Sarda Devi Rajya Sabha MP Laisemba Sanajauba Works Minister TS Biswajit amasung Om Prakash Shekhawat Treasurer BJP Manipur Pradesh su sarugyakhe Nangwe khona jarapgi chuna kana khona jarapgi semi final hai japatai se koi grant kabdu me se koi ya pe shamil lo ko ki national leadership ko apne ni mi shiksha amat tak jithadna Lapia belai haja berada ai mi yam tili kole atom tadi haja ro tinmea batile lapia belai pire tuga sibia berisi na pula belai masih tapi naga pijan ini sesi aku nak kita preparation je for the last 42 days haja betai before announcement of nomination ticket party ticket pi bagi amang tiga 42 days mari kita preparation je ado Nasi deliver mi singa hire gadi apu ki preparation cha look hole le dia hai ma hoi cham di kara ri look hole le bi ata ge adu ko pe sam das 90% over the field look hole le na pa jare ana pe na prepare to isha masi ishor khuram jarga tarik koi kun gani pancha masi da pe na vote convert to bung gani hai bacha aku ki BJP group in the BJP party club punchen jaga chutan jaga koi chhe ora ande tande confidence le jare Rajniti bu karbarama oina uriba makhai lebak asi manglomda khongthangba ngamloi afaba mihutta vote piduna chaukhatpa kaisamthong chaukhatpa Manipur ama semlasi haina ngasi kaisamthong esigi independent mirep nisikan sapamna fongdokre ngasi mikhalga mari leinana mahaki yumda pangthokiba firal chingkhatpage thauram amada nisikan na wafam asi fongdokhibani mahakna makhata na haike madude miyamge luchingba ama haibasi oiningi haiduna hekta oiba yaba nate luchingba haibasidi miyamna semgadabani rajniti taurabadi haiduna wahai khaktana yaroi atai state singa changdamnarubada Manipur asi hiram khudingmakta sothana leire aikhoina afaba mihut khanba ngamlaba matamdata state asi chawkhalakani
Maram asina lakliba mikhal asida miyamna nungsibiduna miyamgi seba fanghanbiyu haina mahakna appeal tawkhe. Masise akoi finance chikachare yumda dum chikachare aduga akoi meeting se mayam koi club nampak tu in follow tawni mayam akoi gi media gi chino mayam adum da suling bi oine request tawde tamo tamo akoi gi election mari lena finance chikapase sigi this is the first step towards akoi kaisi ahamba step Manipur chumthok nabagi ahamba step ne lobiro sigi lalong sidi afaba amasung khatabagi lalong ni aduga aina lecture is isa gi dumte akoi gi miyam gi damakta Manipur dam lecture bagi adu joy obang amjage mayam paramje Democracy chatpa laibak asida dhamka tauduna namfu sasonda mikhal mai pakpa khak oithokloi haina singjamai esida NPP gi merep oiriba oinam romena ngasi fongdokre Candidate asigi yumda mikhalga mari leinana party ki firal chingkhatpagi thoram amada oinam romenna wafamasi fongdokhibani ngarang su BJYM gi president BIDYASANA mioi kaya laktuna niyom gi wangmada law khongduna kihanbagi thabak chathakhiba asi matungda tawhaningde thokhaningdaba thodok thohananaba thorang tawkhiba asi laibak thibani dhamka tawriba makhai National People's Party NPP gi mapangal hengalakani Singjamai ACG miyam nasu akal athau saba mioi singi mathakta lakliba mikhal asida achumba wayel piraklagani thazai hainasu mahakna haikhe vote BJP na namdharaga agni wakhanda by post organ haibu wakhano no amu khadu view kasenga vote haibu sidi miyam khada kada bani akhoi nampuna gunda gi tawga vote khada ya duna asmaina gunda tawge akhoi ga vote kawa hengari aduna manipura suju jodina NPP gi chugo government amu soi lani aduga musinge mai su napuni ya de do prajana suju jodina judgment yini habse miyam Lakadoriba Taranithoi Suba Manipur Legislative Assembly election asida Konthozam Acida INC ge merep oiriba Laishram Nando Singhi Awang Ziri Dalaiba Mahaki Yumda election ga mari leinana firal chingkhatpagi thoram ama pangthokre Nandobu Saugatpa Konthozam Kendragi Tongan ba polling station singdagi lakpa mioi kayana Athenpot Lanbaga loinana dharmagi oiba lining laisol tawduna firal chingkhatke Firal chingkhatpaga mari leinana paumi singna hangba wahange pakumda Laishram Nandona haike lakadoriba election asida miyamgi thabak thoram kayada mangjil thana chen chongadaba mioi khanbiyu loinana Manipur Assembly mikhal asida Congress na soidana absolute majority fangduna sarkar semgani yang seba toge thokchari basi ai imung manung nuaina ba parisama nuaina ba aina thokchara punasadi kendra sigi lagi ba praja sigi awa basi haibadi longi simi di ising ma simi parang kana thaku phangdabagi punamak si yem or par pik thalaba kendra sida utang di lai ba praja gi di kendra le utang di me khapang namna ba haina khanduna ya thokchara puni aya ki masdei da Manipur gi oiba issue mayam ama lagi singa se ayana ngasi ngamna thata pukhalaga asi assembly hall tang di ayha yang gi bo pa si ke liji me khapang ngam bo ojigi hana khala thokcharakoni 54 nungba esida BJP gi mirep oiriba diganglong Elias Dipu gangmai ngasi scrutiny da mai pakre Tamenglong district BJP gi president Daniel Malangmai election chief agent Stodi Dangmai Election Committee Convener Asing Thoitak Senior BJP Worker Asinpau Gangmai Amadi Atopa Mioi Kayana Tamenglong Mini Secretariat Laiba Aroga Unaba Aduda Sarugyakhe Hanagi Deputy Chief Minister Amasung INC Mirep Gai Khangamgi nomination paper scrutiny tawda Arona Mirep Oibida Yakre Makhatana 53 Tamenglong constituency Amasung 52 Tamai constituency da Manipur Assembly Mikhal Asida Mirep Oigedaba Singhi nomination scrutiny Makhatana Chathari
Paugi Marathana Atenba Bregamaga Mughana. Karigumba dom yumda laiba anabasingi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna kunkunmari chukna adongi yumda latuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing Tuna mating pangzari akupa marol gidamak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medline app download tawna booking tawi Break matungda makhata ba pau pizari tarani thoi suba bidan sabha gi ahanba tangka chemical matam numit taramari ni da ngairakpaga mari leinana mikhalda mirep oigedaba singi firal chingkhatpa meeting pangthokpa mathang taunarakle Bisnupur Kendra da Indian National Congress ke mirep Enjoy Kumar ge firal chingkhatpage thoram masagi yum Bisnupur da pangthokre Kendra Sigi Kunamadi Laikai Kayadagi Lakpa Athenpot Pubi Ima Singh Iche Ichal Singh na Firal Chingkhatliba Enjoy Kumar gi yumda Yaifathoni Yauba Laknake Tungda Miyamge Mifam Ama Pangthoktuna Lakadauriba Mikhal Asida Matik Chaba Miyoida Bhot Pinanaba Khana Nainake Meeting to the social worker H Shobitana Kendra Sida Matam Sangna Sothaduna Lagliba Awatpa Ahoba Kaya Lairiba Matamda Joy Kumarna Honaduna Lakpa District Headquarter Asi Mapu Palaktaba Amade COVID ki Matamda Mapi Mapa Laitraba Kanda Joy Kumarna Honake Miyamna Kaufam Thokte Haike Tauram Aduda Candidate Enjoy Kumarna Kendra Sida Miyoy Amana Chahi Kunipan Lisang Sidna Pan Kibana Chaukhat Khongthangda Mami Samlakba Kendra Sida Afaba School College Mawong Taraktaba Afaba Ising Thakpa Fanglaktaba Achoba Mol Sing Thamba Ngamdaba Hiram Khudingda Sotharaba Kendra Si Karigumba Mana Mihut Oina Chatpa Fanglagadi Awad Apa Laitaba Kendra Ama Oina Thamgani Haike Bisnupur Kendra da JDU ki mirep oiriba retired IAS Hanagi Chief Secretary O Nabakisor ge Firal Chingkhatpage Thoram ngasi masagi yumda ningthokong mamang laikai da laibada pangthokre Firal Chingkhatpa loiraba matungda miyam ge meeting ama mamang laikai public ground da National General Secretary JDU Arfaq Ahmad Khan amade Manipur State President Hangkhofau Taithulna daista famduna sarugyakhe Thoramaduda Ahmed Khan na Fongdokhe Manipur amadi North East JDU Fibam Farakani Miyamna Matik Chanaba Miyoi Nabakisorbu Vote Kahanbiyu Haike Tungda JDU Manipur State ki President Hangkhopau Taithulna Handak Bisnupur Kendra da Thengnagadauriba Ani Asi Heavyweight ni Adubu Amana Flower ni Amana Tenjai ni Kanana ngamfam thoke miyamna wakhal tobiyo haike Turki President Singh Abadi BIP Singho Manipur Bidan Sabagi Anishuba Tankake Mikhalda Thobal Assembly Constituency da Sipsena gi mirep oiriba Konsam Michael ge Firal Chingkhatpage Thoram ngasi Mahaki Thobal Mela Ground da leiba mayumda pangthokre Firal Chingkhatpage Thoram aduda Sipsena gi National Leader former MP Chandrakant Kher Sipsena Manipur State ki President M Tombi amasung party asigi State ki Vice President Singsu Sarugyakhe Firal Chingkhatpagi Thoram Aduga Mari Lainana Wangangbada Party ki National Leader Chandrakant Kherna Sipsena na Handake Mikhal Asida Manipur gi Oina Kendra Mapalda Mirep Thadokle Party asi State Asida Anauba Oirabasu Mathangi Sarkar Semlakpada Sipsena gi Mihut Soidana Yaugani Party asina Sarkar Semba Yauraklabadi Party gi ideology ki matung inna State Asida Athingba Soidana Ahongba Soidana Urakpa Ngamgani Haiba Wafam Miyamda Fongdokhe
Firal Chinkhatpage Thoram Gamari Lainana Wangangbada Thobal Kendrada Sipsena gi Mirep Oiriba Konsam Michael na Karigumba Mahakna Handaki Mikal Asida Mai Paklabadi Thobal Kendragi Miyanga Kutsam Naduna Kendra Asida Natana State Asige Masak Thokpa Thabakaya Paikatkani Haiba Wafam Fongdoke 80% में हम लोग काम करते हैं सोशल वर्क और 20% हम लोग काम करते हैं राजनीतिक वर्क पॉलिटिकल वर्क सोशल वर्क में हम लोग सारे जगह हमारे भूमिपुत्रों को न्याय मिलना चाहिए उनको नौकरी मिलना चाहिए जो भूमिपुत्र है वो मैं कहूँगा कि सेवा भी करना चाहिए तो 80% लोगों की सेवा करते हैं हम लोग सारे लोगों के माँ बहन पिताजी दादाजी सबकी सेवा करना ये हमारा कर्तव्य है जो भी कुछ डेवलपमेंट का काम होगा वो माध्यम से भी हम सेवा करते हैं जो भी अपने एरिया में भी अपनी बस्ती अपने पानी अपना मोहल्ला अच्छी तरह से होना चाहिए उसके लिए भी हम लोग डेवलपमेंट करते हैं छात्र छात्री थबक हमजद्राबा लोइनना थबक हमग्राबा खुदिमकसे मसी पुन्ना आयाना मखोई खनबसु होनजगनी अदुगा अखिगी अबाल केंद्रसिदा मतिक चाना लेबा इलेक्ट्रिसिटी वाटर सप्लाई ओरो गवर्नमेंट ओरो केने ओरो एग्रीकल्चर की ओरो माइबेन सिंगी याइफनबो ओरो खुदिमसे आइना प्रजा मियामगा सन नजरका एकोना अंगम मतें आइना पांगजगनी लोइना लोइना ना करिगुमदा गवर्नमेंट ना बांगमदबा हाइबदी एनी गुबा लोइना ना सेंट्रल स्पॉन्सर्ड प्रोजेक्ट गुबा आदसु आइना कोचेन चेंजरका प्रजा मियामगी वानोरिबा एगी चौखट थोरम सिंचे आइना अंगम मतें पांगजगे Aroibada Maroiba Pau Amukana Aikoigi Mangda Taraga Leriba Samasya Mayam Center Amadi State Government Puna Chadminaraga Losingidabani Haina Chief Minister N. Birena Fongdokre Hauzik Manipur government gi loisang singda senja thumja gi thabak asi chada yankhai fawba chathakre masigi khudam changdam singh mahakna puthokpa ngamgani haina MLA ke Mega Chandrana haikre amadi vote karabasu chahi manga gi term sudana lamakhangda disqualified tawkiba asina tawningba thabak kaya tawba ngamkhide Andro Kendra Miyam ge thabak kaya mai pakna pangthokpa ngamnanaba miyamna mateng pangbiduna mikhalda mai pakhanbiu haina TA Syam Kumar na haikre Poni TV ki numidangi pau mining dabir basingbo kainana baya thang nizari